ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯍꯤ 4 ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯦꯖꯦꯠ ꯑꯣꯏꯁꯤꯜꯂꯗꯨꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯂꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ꯫ ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯂꯥꯝꯃꯦ ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯏꯃꯥ꯫ ꯀꯞꯂꯤꯕꯗꯨ ꯉꯥꯏꯍꯥꯛ ꯀꯞꯂꯒ ꯇꯣꯛꯈꯤꯕ ꯅꯠꯇꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯀꯞꯂꯛꯄꯗꯨꯅ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯝꯂꯛꯂꯕ, ꯅꯨꯡꯁꯥꯅ ꯍꯥꯏꯒꯠꯇꯅ ꯁꯥꯔꯛꯂꯕ ꯑꯗꯨ ꯐꯥꯎꯕ ꯀꯞꯂꯤꯕꯅꯤ꯫ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯨ ꯇꯥꯅꯤꯡꯉꯛꯇ꯭ꯔꯗꯨꯅ ꯊꯤꯅ ꯆꯩꯔꯛꯏ꯫ ꯃꯧ ꯑꯃꯅ, ꯍꯥꯏ ꯊꯣꯏꯕ, ꯇꯣꯛꯎ ꯌꯥꯔꯦ, ꯈꯔ ꯀꯞꯂꯗꯤ ꯇꯥꯅꯤꯡꯗꯤꯌꯦ꯫ ꯉꯁꯥꯏꯗꯒꯤ ꯉꯦꯡꯉꯥ ꯅꯥꯁꯤ ꯏ ꯇꯥꯗꯧꯔꯦ꯫ ꯑꯩꯅ ꯀꯞꯆꯕꯅꯤ, ꯅꯪꯅ ꯀꯞꯄ ꯅꯠꯇꯦ꯫ ꯕꯤꯃꯣꯂꯥ ꯁꯛꯊꯤꯕꯤ, ꯉꯥꯡꯒꯅꯨꯅ ꯑꯩꯉꯣꯟꯗ꯫ ꯍꯩꯃꯥ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ꯫ ꯅꯆꯦꯗꯤ ꯀꯗꯥꯏ ꯆꯠꯈꯤ? ꯏꯆꯦꯅ ꯆꯠꯈꯤꯕꯕꯨ ꯑꯩꯅ ꯁꯦꯟꯅꯕ꯭ꯔꯣ? ꯈꯪꯗꯦ ꯑꯩ꯫ ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯦ꯫ ꯌꯥꯝ ꯀꯞꯅꯤꯡꯉꯗꯤꯅꯦ ꯀꯞꯄꯨ꯫ ꯑꯉꯥꯡꯅꯤꯅ ꯃꯅꯥꯇꯣꯟꯗꯒꯤ ꯃꯅꯞꯁꯤ ꯐꯥꯎꯕ ꯍꯦꯛ ꯇꯩꯊꯣꯛꯇꯦ, ꯀꯞꯄꯤꯅꯦꯅ꯫ ꯅꯊꯧꯔꯣꯏ ꯁꯛꯊꯤꯕꯤ, ꯀꯞꯄꯨ ꯅꯪ, ꯀꯞꯄꯨꯀꯣ꯫ ꯀꯞꯇ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯅ ꯆꯥꯛ ꯂꯥꯝꯕꯒꯤ ꯀꯞꯄꯤꯁꯦ, ꯅꯣꯏꯗꯤ ꯆꯥꯛ ꯄꯤꯖꯕꯤꯕ꯭ꯔോ? ꯑꯗꯨꯗꯤ ꯀꯞ ꯇꯥꯕ꯫ ꯃꯥꯅꯒ ꯑꯆꯨꯝꯕ ꯁꯥꯏꯅꯤ ꯃꯁꯦ꯫ ꯌꯥꯝ ꯉꯝꯃꯦ, ꯑꯉꯥꯡ ꯅꯠꯇꯒꯨꯝ꯫ ꯅꯪꯉꯣꯟꯗ ꯄꯤꯖꯅꯕ ꯆꯥꯛꯇꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯒꯤ ꯐꯥꯎ ꯂꯩꯇꯦ ꯑꯉꯥꯡ꯫ ꯑꯗꯨꯗꯤ ꯉꯥꯡꯉꯛꯀꯅꯨ ꯌꯥꯗ꯭ꯔꯣ? ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯦ꯫ ꯀꯞꯅꯤꯡꯉꯤꯔ ꯀꯞꯅꯤꯡꯗ꯭ꯔꯤꯔ? ꯉꯥꯏꯍꯥꯛꯀꯤ ꯇꯨꯡ ꯆꯍꯤ 19 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕꯤ ꯊꯣꯏꯕꯤ ꯐꯤ ꯑꯃꯗ ꯆꯦꯡ ꯈꯔ ꯌꯣꯝꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯧꯄꯥꯗ ꯍꯥꯏꯔꯛꯏ, ꯏꯆꯦꯒꯤ ꯊꯣꯏꯕ, ꯀꯞꯂꯅꯨ ꯇꯣꯛꯂꯣ꯫ ꯏꯆꯦꯅ ꯆꯦꯡ ꯄꯨꯔꯛꯂꯤ, ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯉꯁꯥꯏꯗꯒꯤ ꯀꯞꯂꯝꯕ ꯊꯣꯏꯕ ꯀꯞꯄ ꯂꯦꯞꯂꯒ, ꯑꯁꯦꯡꯕꯒꯤꯔ ꯏꯆꯦ? ꯑꯁꯦꯡꯕꯒꯤꯅꯤ꯫ ꯏꯆꯦꯅꯅꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯂꯒ ꯏꯄ꯭ꯋꯥꯒꯤꯗꯃꯛ ꯅꯤꯔꯛꯂꯤꯕꯅꯤ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯊꯣꯡꯂꯨꯔꯁꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯏꯆꯦ, ꯑꯩꯗꯤ ꯆꯥꯛ ꯃꯌꯥꯝ ꯆꯥꯅꯤꯀꯣ? ꯆꯥꯎ꯫ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ, ꯅꯍꯥꯟꯗꯤ ꯆꯥꯛ ꯆꯥꯛꯈꯣꯝ 1-2 ꯈꯛ ꯆꯥꯏ꯫ ꯉꯁꯤꯗꯤꯅꯦ ꯏꯆꯦꯅ ꯄꯨꯛ ꯊꯟꯅ ꯄꯤꯖꯔꯗꯧꯅꯤ ꯏꯄ꯭ꯋꯥꯕꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯃꯥꯡ ꯑꯗꯨꯗ ꯆꯦꯡꯗꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯪ ꯃꯩ ꯍꯧꯒꯠꯅꯕ ꯍꯣꯠꯅꯈꯤ ꯊꯣꯏꯕꯤ꯫ ꯊꯣꯏꯕ ꯃꯆꯦꯅ ꯊꯝꯂꯤꯕ ꯆꯦꯡꯗꯨ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯌꯥꯎꯔꯝꯂꯤꯕ ꯆꯦꯡꯗꯨ ꯎꯕꯗ ꯄꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯛ ꯄꯨꯛ ꯊꯟꯅ ꯄꯤꯖꯅꯤ ꯀꯥꯏ ꯑꯩꯈꯣꯏ ꯏꯆꯦꯁꯦ꯫ ꯆꯦꯡꯅ ꯈꯖꯤꯛꯈꯛ, ꯁꯤꯗꯤ ꯄꯨꯛꯁꯨ ꯊꯜꯂꯣꯏ ꯑꯗꯨꯒ꯫ ꯊꯣꯏꯕꯤ ꯆꯐꯨꯗꯨ ꯃꯍꯤ ꯍꯥꯞꯇꯨꯅ ꯂꯩꯔꯪꯗ ꯊꯥꯡꯒꯠꯈ꯭ꯔꯒ ꯍꯥꯏꯔꯛꯏ, ꯊꯟꯒꯅꯤ꯫ ꯏꯆꯦꯅ ꯉꯁꯤꯗꯤ ꯏꯄ꯭ꯋꯥꯒꯤ ꯄꯨꯛ ꯁꯣꯏꯗꯅ ꯊꯜꯍꯟꯒꯅꯤ꯫ ꯊꯣꯏꯕ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯃꯆꯦꯗ, ꯏꯆꯦ, ꯑꯗꯨꯗꯤ ꯑꯋꯥꯊꯕꯤ ꯎꯇꯤ ꯆꯥꯁꯦ, ꯄꯨꯛ ꯊꯟꯅꯕ꯫ ꯎꯇꯤ ꯆꯥꯔꯗꯤ ꯇꯨꯝꯕꯁꯨ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯑꯋꯥꯊꯕꯤ ꯍꯧꯖꯤꯛꯄꯣ? ꯃꯅꯤꯡꯒꯤ ꯏꯅꯦ ꯍꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯛꯀꯦ ꯏꯆꯦ꯫ ꯌꯥꯗꯦ ꯊꯣꯏꯕ, ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯕ ꯌꯥꯗꯦꯀꯣ꯫ ꯍꯥꯏꯔꯒ ꯍꯦꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯒ ꯍꯦꯛꯄ ꯌꯥꯗꯦ ꯏꯅꯦ ꯑꯗꯨꯗꯤ꯫ ꯃꯄꯨꯅ ꯌꯥꯗ꯭ꯔꯗꯤ ꯆꯥꯔꯣꯏꯗꯕꯅꯦ ꯊꯣꯏꯕ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯄꯨꯛ ꯊꯟꯅꯤ ꯏꯆꯦ? ꯇꯣꯔꯕꯣꯠ ꯆꯝꯐꯨꯠ ꯐꯨꯠꯂꯛꯀꯦ ꯏꯆꯦ, ꯑꯗꯨꯒ ꯆꯥꯔꯣ ꯅꯕꯨꯛ ꯊꯟꯅ꯫ ꯇꯣꯔꯕꯣꯠ ꯆꯝꯐꯨꯠꯇꯤ ꯆꯥꯅꯤꯡꯗꯦ ꯀꯩꯁꯨ, ꯍꯥꯎꯇꯦ꯫ ꯊꯨꯝ ꯍꯥꯞꯂꯒ ꯐꯨꯠꯀꯦ, ꯏꯄ꯭ꯋꯥꯅ ꯍꯥꯎꯅꯕ ꯏꯆꯦꯅ꯫ ꯊꯣꯏꯕ ꯌꯥꯝ ꯍꯔꯥꯎꯅ, ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏꯌꯦ ꯏꯆꯦ꯫ ꯃꯥꯏꯆꯣꯜ ꯇꯐꯤꯡ ꯆꯪꯉꯛꯏ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯅ, ꯀꯣꯀꯥꯏ, ꯍꯥꯏ ꯀꯣꯀꯥꯏ꯫ ꯑꯌꯨꯛꯇꯨꯗ ꯌꯨ ꯇꯞꯇꯥꯅ ꯊꯛꯆꯤꯜꯂꯨꯔꯒ ꯐꯃꯨꯡꯗꯨꯗ ꯂꯣꯡꯈꯥꯛꯂꯣꯝꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯀꯣꯀꯥꯏ ꯃꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯃꯥꯏꯆꯣꯜ ꯀꯧꯗꯅ ꯆꯪꯉꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ꯫ ꯀꯣꯀꯥꯏ, ꯍꯩ ꯀꯣꯀꯥꯏ ꯍꯥꯏꯕ ꯌꯨꯔꯥꯏ ꯆꯨꯕꯧ, ꯇꯥꯗ꯭ꯔꯣ ꯅꯪ? ꯀꯣꯀꯥꯏ ꯍꯥꯏꯔꯪ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯞꯄꯥꯗꯧꯔꯦ, ꯈꯪꯕ꯭ꯔꯥ? ꯅꯞꯄꯥꯗꯣ꯫ ꯑꯩꯒꯤ ꯏꯄꯥꯗꯤ ꯏꯃꯥꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯃꯆꯤꯟꯁꯦ ꯁꯨꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ꯫ ꯈꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯃꯤꯑꯣꯏꯕꯅ ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯈꯨꯝꯅꯕꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯗꯤ ꯈꯨꯝꯃꯨ꯫ ꯅꯪ ꯑꯩꯒꯤ ꯑꯎꯟ ꯁꯅꯥꯕꯨꯟꯗꯨ ꯀꯗꯥꯏꯗ, ꯀꯅꯥꯒꯤꯗ ꯌꯣꯟꯊꯣꯛꯂꯝꯃꯤ? ꯈꯨꯝꯗꯦ ꯀꯣꯀꯥꯏ꯫ ꯃꯥꯏꯆꯣꯜ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯗꯨꯅ, ꯈꯨꯝꯃꯨꯅꯦ, ꯅꯆꯤꯜ ꯄꯥꯜꯂꯤꯗꯣ ꯈꯨꯝꯅꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯑꯎꯟ ꯁꯅꯥꯕꯨꯟꯗꯨ ꯀꯅꯥꯗ ꯌꯣꯟꯊꯣꯛꯂꯝꯃꯤ? ꯀꯣꯀꯥꯏ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯈꯣꯠꯂꯗꯨꯅ, ꯌꯣꯟꯊꯣꯛꯄ ꯅꯠꯇꯦ, ꯕꯟꯙꯥꯟ ꯊꯝꯂꯝꯕꯅꯤ꯫ ꯀꯅꯥꯗ ꯊꯝꯃꯤꯕ ꯅꯪꯗꯤ?
ꯌꯨ ꯌꯣꯟꯕꯤ ꯏꯇꯩꯃꯗ ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪꯗꯤ ꯌꯨ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯗ ꯑꯩꯒꯤ ꯑꯋꯨꯟ ꯁꯅꯥꯕꯨꯟꯗꯨ ꯄꯤꯁꯤꯜꯂꯒ ꯅꯣꯡꯃꯒꯤ ꯈꯔ ꯊꯛꯂꯤꯕꯅꯤꯅꯦ ꯃꯥꯅꯤ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯃꯍꯥꯆꯟꯗꯥꯟ ꯅꯪ ꯄꯣꯛꯂꯨꯗꯅ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝꯁꯤꯡꯁꯦ ꯃꯨꯠꯂꯦ ꯇꯥꯛꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯊꯔꯝꯃꯤ ꯃꯥꯏꯆꯣꯜꯅ ꯃꯃꯥꯅ ꯐꯨꯔꯦ ꯀꯥꯏꯅ ꯀꯤꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯀꯣꯀꯥꯏ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄꯗꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯏꯃꯥꯒꯤ ꯏꯔꯜ ꯏꯊꯨꯝ ꯅꯠꯇꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤꯅꯤ ꯅꯪ ꯄꯥꯕꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯁꯤꯒꯩꯖꯟꯒꯤ ꯃꯆꯥꯎ ꯃꯥꯟꯅꯗꯦ ꯄꯥꯕꯅ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯅꯨꯄꯤꯅꯤ ꯄꯥꯕꯅ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯃꯥꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕ ꯃꯥꯟꯅꯩ ꯍꯥꯏꯕ ꯌꯥꯏ ꯃꯁꯤ ꯃꯆꯤꯟꯁꯤ ꯌꯥꯝ ꯉꯥꯡꯉꯤꯅꯦ ꯃꯁꯦ ꯉꯥꯡꯅꯨ ꯍꯥꯏꯔꯗꯤ ꯀꯔꯤꯒꯤ ꯆꯤꯟ ꯄꯥꯜꯂꯝꯃꯤꯅꯣ ꯑꯩꯒꯤ ꯄꯥꯕ ꯍꯜꯂꯛꯄꯒ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯅꯤ ꯉꯁꯤ ꯀꯔꯤꯒꯤ ꯉꯥꯡꯅꯕ ꯀꯔꯤꯒꯤ ꯉꯥꯡꯅꯕ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯃꯍꯥꯆꯟꯗꯥꯟꯒꯤ ꯃꯆꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞ ꯇꯥꯅ ꯐꯨꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯕꯨ ꯇꯣꯝꯆꯥ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒ ꯐꯨꯅꯔꯤꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯦ ꯅꯃꯥ ꯅꯆꯥ ꯑꯌꯨꯛꯁꯤꯗ ꯃꯥꯏꯆꯣꯜ ꯁꯥꯎꯅ ꯊꯣꯛꯂꯛꯂꯒ ꯅꯆꯥꯁꯤꯅ ꯉꯁꯤ ꯑꯌꯨꯛ ꯉꯟꯅ ꯑꯩꯒꯤ ꯑꯋꯨꯟ ꯁꯅꯥꯕꯨꯟꯗꯣ ꯄꯨꯔꯒ ꯌꯨ ꯌꯣꯟꯕꯤ ꯃꯧꯗꯨꯗ ꯕꯟꯗꯍꯥꯟ ꯊꯝꯂꯒ ꯌꯨ ꯊꯛꯑꯦꯌꯦ ꯑꯗꯨꯒꯤ ꯐꯨꯔꯤꯕ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯐꯨꯔꯒ ꯋꯥꯔꯛ ꯍꯧꯁꯤ ꯍꯥꯏꯕꯗ ꯌꯥꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯏꯔꯥꯏ ꯆꯨꯗꯅ ꯂꯩꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯛꯂꯕ꯭ꯔꯥ ꯃꯃꯥ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯡꯂꯦꯗꯅ ꯄꯨꯡꯃꯥꯡꯍꯦ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗ ꯈꯪꯉꯤ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯦ ꯃꯥꯅ ꯆꯍꯤ ꯐꯥꯔꯛꯄ ꯃꯇꯝꯗꯨꯗ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯄꯣꯝꯂꯝꯕꯗꯒꯤ ꯀꯥꯐꯩ ꯊꯣꯛꯈ꯭ꯔꯒ ꯊꯣꯡꯒꯥꯗ ꯌꯨ ꯊꯛꯄꯁꯤꯡꯅ ꯊꯛꯂꯝꯕꯒꯤ ꯑꯔꯦꯝꯕꯗꯨ ꯊꯛꯆꯤꯜꯂꯒ ꯉꯥꯎꯔꯒ ꯇꯥꯔꯒ ꯂꯩꯔꯝꯕꯗꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯅꯃꯥꯅ ꯆꯥꯅ ꯉꯥꯡꯕ ꯁꯛꯄ ꯑꯃꯠꯇ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯂꯨꯔꯅꯨ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕ ꯑꯃꯨꯛ ꯇꯣꯝꯆꯥ ꯅꯨꯡꯉꯥꯏꯇꯅ ꯏꯃꯧꯒ ꯏꯌꯥꯒꯒꯤ ꯃꯅꯥꯛꯇ ꯆꯦꯡ ꯆꯥꯛ ꯈꯔ ꯂꯩꯔꯒ ꯆꯠꯄꯤꯔꯨꯒꯦ ꯀꯔꯤꯒꯤ ꯆꯠꯇꯣꯏꯕ ꯆꯠꯄ ꯌꯥꯔꯣꯏ ꯃꯣꯏ ꯄꯥꯕ ꯇꯥꯅꯤꯡꯗꯦ ꯃꯃꯥ ꯑꯩꯒꯤ ꯏꯆꯟꯒ ꯏꯁꯦꯟꯗꯨꯒꯅ ꯉꯟꯇꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯄꯁꯦ ꯑꯩꯅꯅꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯅꯪ ꯑꯩ ꯅꯠꯇꯅ ꯅꯀꯣꯛ ꯄꯥꯜꯂꯤꯗꯣ ꯈꯟꯊꯅꯕꯅꯤ ꯈꯟꯍꯧꯀꯣ ꯃꯨꯟꯅ ꯉꯥꯡꯅꯤꯡꯉꯤ ꯁꯛꯅꯤꯡꯉꯤ ꯍꯥꯏꯗꯅ ꯄꯉꯥꯡ ꯉꯥꯡꯕꯅꯗꯤ ꯐꯠꯇꯕꯅꯤ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯕ ꯅꯨꯄꯥꯅꯤꯀꯣ ꯃꯣꯏ ꯄꯥꯕꯗꯤ ꯃꯣꯏꯒꯤꯁꯨ ꯃꯈꯨꯔꯥ ꯃꯇꯣꯟ ꯂꯩꯔꯤꯗꯨꯗꯤ ꯑꯗꯨꯅ ꯌꯦꯡꯁꯤꯟꯖꯅꯤ ꯀꯩꯅꯣ ꯃꯣꯏꯅꯤꯗꯅ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯕꯒꯤ ꯃꯇꯝꯒ ꯂꯩꯇꯦ ꯂꯩꯔꯣꯏ ꯇꯣꯝꯆꯥ ꯇꯥꯁꯤꯟꯅꯗꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯂꯥꯛꯂꯒ ꯀꯩꯊꯦꯜꯗꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯆꯦꯡ ꯍꯋꯥꯏ ꯉꯥꯃꯣꯛ ꯈꯔ ꯂꯩꯔꯒ ꯂꯥꯛꯏ ꯉꯁꯤꯁꯨ ꯊꯣꯏꯕ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯆꯦꯅ ꯀꯞꯇꯨꯅ ꯊꯦꯝꯂꯤ ꯊꯣꯏꯕ ꯇꯣꯛꯎꯕꯁꯦ ꯀꯞꯄꯗꯣ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯆꯩꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯆꯥꯛ ꯂꯥꯝꯕꯒꯤ ꯀꯞꯆꯔꯒ ꯀꯔꯤꯒꯤ ꯆꯩꯗꯣꯏꯕ ꯀꯞꯇꯅꯕ ꯆꯥꯛ ꯄꯤꯔꯛꯑꯣ ꯍꯥꯏꯅꯤ ꯑꯩꯗꯤ ꯃꯣꯏꯅ ꯆꯩꯔꯛꯑꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯊꯣꯏꯕ ꯇꯣꯛꯎꯃꯤ ꯅꯪꯕꯣ ꯑꯗꯨꯗꯤ ꯏꯁꯤꯡ ꯊꯛꯀꯦ ꯏꯆꯦ ꯏꯁꯤꯡ ꯀꯜꯂꯛꯂꯒꯦ ꯀꯞꯄ ꯇꯣꯛꯂꯣꯀꯣ ꯍꯣꯏ ꯏꯆꯦ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯏꯁꯤꯡ ꯀꯟꯕ ꯆꯪꯈ꯭ꯔꯦ ꯊꯣꯏꯕ ꯃꯆꯦꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯅꯤꯡꯂꯣꯝꯗ ꯇꯨꯃꯤꯟ ꯆꯦꯟꯈꯤ ꯀꯟꯅ ꯇꯣꯝꯆꯥ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯌꯨꯝ ꯏꯪꯈꯣꯜꯂꯗꯨꯅ ꯂꯩꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ ꯑꯍꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯁꯤ ꯌꯨꯝ ꯃꯥꯟꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯏꯁꯦꯟ ꯅꯨꯄꯥꯗꯨꯅ ꯂꯪꯐꯩ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯈꯤꯅꯤꯀꯣ ꯑꯩꯒꯤ ꯏꯆꯜꯗꯣ ꯏꯪꯈꯣꯜ ꯁꯕꯜꯒꯁꯦ ꯁꯣꯡꯖꯤꯟꯗꯅ ꯏꯍꯣ ꯍꯣꯔꯦꯅꯦ ꯌꯦꯡꯕꯗ ꯃꯤ ꯂꯩꯅꯕ ꯌꯨꯝꯕꯨ ꯃꯥꯟꯗ꯭ꯔꯦ ꯊꯣꯏꯕꯤ ꯏꯁꯤꯡ ꯀꯜꯂꯒ ꯊꯣꯛꯂꯛꯏ ꯊꯣꯏꯕ ꯏꯁꯤꯡ ꯃꯧꯄ꯭ꯋꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯣꯏꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯃꯥꯃꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯃꯥꯃꯥ ꯂꯥꯛꯏꯔꯣ ꯑꯩꯈꯣꯏꯗ ꯂꯥꯛꯏꯅꯦ ꯏꯅꯦꯁꯨ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ ꯃꯥꯃꯥ ꯃꯊꯪ ꯂꯥꯛꯄꯗ ꯄꯨꯔꯛꯂꯒꯦ ꯉꯁꯤꯗꯤ ꯃꯥꯃꯈꯛ ꯂꯥꯛꯂꯕꯅꯤ ꯂꯥꯛꯑꯣ ꯃꯥꯃꯥ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯁꯦꯒꯥꯏꯔꯕ ꯐꯛꯇꯨ ꯄꯨꯊꯣꯔꯛꯂꯒ ꯊꯥꯏ ꯇꯣꯝꯆꯥ ꯐꯛꯇꯨꯗ ꯐꯝꯂꯒ ꯊꯣꯏꯕꯗꯤ ꯂꯩꯕ ꯎꯗꯦ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦꯅꯦ ꯃꯥꯕꯨ ꯈꯪꯗꯤꯌꯦ ꯃꯥꯃꯥ ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯊꯛꯀꯦ ꯀꯜꯂꯛꯎ ꯍꯥꯏꯔꯝꯕꯅꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯏꯁꯤꯡ ꯀꯟꯕ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯃꯥ ꯇꯣꯝꯆꯥ ꯄꯥꯈꯠꯂꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒ ꯇꯥꯁꯤꯜꯂꯝꯗꯅ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯍꯣꯏ ꯃꯥꯃꯥ ꯀꯣꯏꯆꯦꯟꯗꯨꯅ ꯊꯤꯔꯤ ꯊꯣꯏꯕꯕꯨ ꯑꯁꯨꯝꯅ ꯊꯤꯔꯤꯉꯩ ꯊꯣꯏꯕ ꯃꯈꯨꯠꯇ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯃꯆꯥ ꯑꯃ ꯀꯣꯜꯂꯗꯨꯅ ꯃꯅꯤꯡ ꯇꯦꯛꯊꯣꯛꯄ ꯃꯈꯩ ꯆꯦꯜꯂꯛꯂꯝꯃꯤ ꯂꯥꯞꯇꯛꯅ ꯇꯨꯡꯗꯅ ꯃꯧ ꯅꯍꯥ ꯑꯃ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯊꯣꯏꯕꯤ ꯃꯧꯄꯥꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯃꯥꯃꯗ ꯍꯥꯏꯔꯛꯏ ꯃꯥꯃꯥ ꯊꯣꯏꯕ ꯂꯥꯛꯑꯦ ꯑꯥꯗ
ꯀꯗꯥꯏꯅꯣꯅꯦ ꯊꯣꯏꯕꯤ ꯌꯧꯁꯤꯜꯂꯦ ꯇꯨ ꯃꯥꯃ ꯊꯣꯏꯕ ꯀꯅꯥ ꯂꯩꯔꯤꯒꯦ ꯌꯦꯡꯗꯦ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯥꯡꯒꯣꯜꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯑꯋꯥꯊꯕꯤꯗꯨ ꯃꯀꯨꯞ ꯈꯣꯛꯇꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯆꯥ ꯃꯥꯗꯤ ꯊꯃꯣꯏ ꯀꯥꯏꯔꯤ ꯉꯥꯏꯍꯥꯛꯇꯨꯗ ꯐꯨꯐꯥ ꯆꯥꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯆꯦꯅ ꯀꯜꯂꯒ ꯊꯝꯂꯤꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯆꯥꯗꯣ ꯑꯃꯨꯛ ꯇꯥꯞ ꯂꯧꯔꯒ ꯂꯣꯏꯅ ꯊꯛꯇꯣꯛꯏ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯃꯆꯦꯗ ꯏꯆꯦ ꯑꯩ ꯆꯥꯛ ꯂꯥꯝꯗ꯭ꯔꯦꯉꯣ ꯄꯨꯛꯁꯦ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯪꯉꯤꯗꯣ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯖꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛꯇꯨ ꯇꯥꯈꯠꯂꯒ ꯌꯦꯡꯍꯜꯂꯛꯏ ꯃꯆꯦꯗ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯉꯥꯡꯗꯅ ꯆꯦꯜꯂꯛꯏ ꯇꯥꯝꯅ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤꯕꯨ ꯃꯁꯤ ꯐꯨꯗꯅ ꯑꯩ ꯍꯜꯂꯣꯏꯀꯣ ꯉꯁꯤ ꯑꯩꯅ ꯆꯥꯊꯣꯛꯇꯈꯩ ꯂꯥꯏꯗ ꯀꯠꯅꯕ ꯊꯝꯕ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯗꯣ ꯄꯥꯝꯕꯤꯗꯨ ꯅꯤꯛꯂꯒ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯀ ꯆꯦꯟꯈꯤꯅꯦ ꯊꯣꯏꯕ ꯊꯣꯏꯕ ꯀꯤꯖꯅ ꯃꯆꯦꯒꯤ ꯃꯇꯨꯡꯗ ꯂꯣꯠꯂꯤ ꯇꯥꯝꯅꯥꯅ ꯍꯩ ꯊꯣꯏꯕ ꯂꯣꯠꯇꯅꯒ ꯀꯥꯟꯅꯔꯣꯏ ꯐꯨꯗ꯭ꯔꯤꯉꯩꯗ ꯂꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯊꯣꯏꯕ ꯃꯉꯛ ꯍꯥꯏꯗꯨꯅ ꯇꯜꯂꯤ ꯀꯔꯤꯒꯤ ꯇꯟꯕ ꯀꯔꯤꯒꯤ ꯇꯟꯕꯅꯣꯕ ꯑꯋꯥꯊꯕꯤ ꯍꯨꯔꯥꯜꯂꯝꯗꯥꯏꯗꯗꯤ ꯇꯟꯗ꯭ꯔꯒ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯂꯥꯛꯇ꯭ꯔꯕ ꯑꯩꯅ ꯄꯥꯏꯔꯛꯂꯤꯕ ꯆꯩꯁꯤꯅ ꯐꯨꯅꯤ ꯈꯪꯉꯨꯀꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯇꯣꯝꯆꯥꯅ ꯊꯣꯏꯕꯅ ꯀꯩꯗꯧꯔꯝꯃꯒꯦꯅꯦ ꯇꯥꯝꯅ ꯇꯣꯝꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯥꯏꯗ ꯀꯠꯀꯦ ꯍꯥꯏꯗꯨꯅ ꯊꯝꯕ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯗꯣ ꯅꯥꯔꯣꯜꯗ ꯇꯨꯃꯤꯟ ꯂꯥꯛꯂꯒ ꯍꯨꯔꯥꯜꯂꯒ ꯆꯠꯈ꯭ꯔꯦ ꯅꯌꯥ ꯅꯨꯄꯥꯁꯤꯅ ꯇꯣꯝꯆꯥ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ 2 ꯂꯧꯊꯣꯛꯇꯨꯅ ꯇꯥꯝꯅꯥꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯁꯦꯟꯁꯤ ꯂꯧꯁꯤꯜꯂꯨ ꯇꯥꯝꯅ ꯅꯪꯒꯤ ꯑꯋꯥꯊꯕꯤ ꯑꯗꯨꯒꯤ ꯃꯃꯜꯅꯤ ꯇꯥꯝꯅ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯇꯥꯗꯍꯣꯏꯁꯨ ꯉꯛꯇꯕ ꯉꯝꯗꯦ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯧꯈꯨꯟꯗꯣꯛꯂꯒ ꯊꯝꯂꯤꯁꯦ ꯑꯥꯗ ꯄꯨꯔꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯨꯕꯁꯨ ꯌꯥꯏ ꯑꯩꯗꯤ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯌꯨꯝꯁꯤꯗ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯌꯥꯗꯕꯅꯤ ꯑꯉꯥꯡꯅ ꯍꯥꯏꯕꯗ ꯌꯥꯔꯤꯕ ꯇꯥꯗꯍꯣꯏꯁꯨ ꯑꯉꯛꯄꯅꯤꯗ ꯃꯆꯦ ꯑꯁꯤꯅ ꯆꯥꯛꯅꯤꯕ ꯑꯃꯒꯨꯝ ꯃꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯂꯒ ꯕꯤꯈ꯭ꯌꯥꯔꯤ ꯑꯃꯗꯧꯅ ꯅꯤꯔꯒ ꯃꯧꯄ꯭ꯋꯥ ꯊꯤꯕꯣꯡ ꯂꯥꯎ ꯑꯁꯤ ꯊꯥꯛꯂꯤ ꯃꯁꯤ ꯄꯨꯝꯕ ꯇꯥꯗꯍꯣꯏꯗꯤ ꯎꯁꯤꯟꯅꯕꯤꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯃꯆꯦ ꯑꯁꯤꯗꯤ ꯈꯔ ꯐꯩ ꯃꯧꯄ꯭ꯋꯥ ꯑꯁꯤꯗꯤ ꯂꯥꯏꯔꯣꯏꯗꯧꯔꯤ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯀꯩꯊꯦꯜ ꯁꯟꯗꯧꯅ ꯊꯥꯗꯣꯛꯂꯒ ꯂꯩꯔꯕꯅꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯆꯩꯗꯨ ꯂꯪꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯇꯥꯝꯅ ꯇꯣꯝꯆꯥ ꯊꯣꯏꯕꯗ ꯍꯪꯂꯛꯏ ꯊꯣꯏꯕ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯔꯤꯕꯅꯣ ꯅꯪꯕꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯝꯕꯗꯨ ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯊꯣꯏꯕꯅ ꯃꯥꯃꯥ ꯑꯩꯅ ꯍꯥꯟꯅ ꯆꯥꯖꯒꯦꯅ ꯐꯖꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯌꯥꯔꯛꯇ꯭ꯔꯤꯅꯦ ꯏꯅꯦꯅ ꯃꯤꯒꯤ ꯂꯥꯏꯗ ꯀꯠꯅꯕ ꯑꯋꯥꯊꯕꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯨ ꯃꯆꯤꯟ ꯊꯤꯔꯤꯅꯦ ꯃꯥꯃꯥ ꯅꯍꯥꯟꯇꯁꯨ ꯑꯃꯨꯟꯕ 2 ꯍꯦꯛꯂꯒ ꯆꯥꯕꯅꯤ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯕꯗꯁꯨ ꯄꯤꯖꯗꯦ ꯑꯗꯨꯒꯤ ꯁꯥꯎꯕꯒꯤ ꯑꯩꯅ ꯉꯁꯤ ꯍꯨꯔꯥꯟꯕ ꯃꯇꯨꯡꯗ ꯇꯧꯒꯅꯨꯀꯣ ꯉꯁꯤꯒꯨꯝꯅ ꯊꯣꯏꯕ ꯑꯍꯣꯏ ꯃꯥꯃꯥ ꯇꯧꯔꯔꯣꯏ ꯃꯥꯃꯅ ꯉꯥꯃꯨꯛ ꯂꯩꯔꯛꯄꯅꯤ ꯆꯥꯔꯨꯔ ꯆꯪꯉꯣ ꯏꯃꯨꯡꯗ ꯊꯣꯏꯕ ꯍꯔꯥꯎꯅ ꯑꯍꯣꯏ ꯃꯥꯃꯥ ꯑꯌꯥ ꯁꯤꯗꯤ ꯆꯨꯖꯥꯛ ꯀꯕꯣꯛꯅꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯗꯨꯅꯦ ꯆꯥꯗꯅ ꯆꯪꯈ꯭ꯔꯦ ꯊꯣꯏꯕ ꯇꯣꯝꯆꯥ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯣꯏꯕꯤ ꯃꯥꯃꯒꯤꯗ ꯂꯩꯔꯨꯔꯁꯤꯗꯅ ꯃꯤꯅ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯕꯁꯤ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯣ ꯅꯪꯕꯨ ꯃꯥꯃꯁꯨ ꯏꯃꯨꯡ ꯑꯃ ꯄꯨꯔꯤꯕ ꯀꯧꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯅꯧꯄ꯭ꯋꯥꯒ ꯅꯪꯒ ꯃꯥꯃꯒꯤꯗ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯂꯅꯤ ꯆꯔꯥꯁꯨ ꯍꯦꯜꯂꯔꯣꯏ ꯊꯣꯏꯕꯤꯅ ꯃꯥꯃꯥ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯏꯃꯥꯒ ꯄꯥꯕꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯀꯅꯨ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯛꯎ ꯍꯥꯏꯕꯤꯔꯝꯃꯤ ꯍꯌꯦꯡ ꯅꯈꯣꯏꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗ ꯂꯩꯒꯦ ꯍꯥꯏꯔꯤꯕꯁꯨ ꯂꯩꯌꯨꯅꯦ ꯊꯣꯏꯕꯤ ꯌꯥꯅꯤꯗ ꯃꯥꯃꯥ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯍꯣꯏ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯔꯣ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯛꯄꯗ ꯃꯤꯒꯤꯗ ꯅꯤꯔꯨꯅꯨ ꯃꯥꯃꯒꯤꯗ ꯍꯦꯛꯇ ꯂꯥꯛꯎꯀꯣ ꯍꯣꯏ ꯃꯥꯃꯥ ꯁꯤꯁꯦ ꯁꯦꯜ ꯈꯔꯁꯦ ꯂꯧꯁꯤꯜꯂꯨ ꯁꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯧ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯥꯃꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯃꯥ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯀꯣ ꯑꯩ ꯆꯥꯛ ꯊꯣꯡꯒꯠꯂꯨꯔꯒꯦ ꯍꯣꯏ ꯉꯥꯏꯈꯣ ꯃꯥꯃꯅ ꯍꯧꯖꯤꯛ ꯄꯨꯔꯛꯄꯗꯨꯗ ꯉꯥ ꯌꯥꯎꯔꯛꯄ꯭ꯔꯥ ꯊꯣꯏꯕꯤ ꯌꯥꯎꯗꯤꯌꯦ ꯃꯥꯃꯥ ꯍꯩꯃꯥ ꯄꯣꯠ ꯆꯩ ꯌꯥꯝꯃꯟꯕꯗꯨꯗ ꯉꯥ ꯌꯣꯟꯕꯤꯒꯤ ꯄꯣꯠꯐꯝꯗꯣ ꯍꯨꯟꯗꯣꯛꯂꯝꯂ ꯃꯥꯜꯂꯦꯗꯅ ꯑꯩꯗꯤ ꯉꯥꯗꯣ ꯀꯨꯏꯔꯗꯤ ꯀꯥꯎꯈ꯭ꯔꯅꯤ ꯃꯥꯃ ꯂꯧꯔꯨꯈꯤꯒꯦ ꯆꯥꯛ ꯊꯥꯒꯠꯂꯝꯃꯣꯀꯣ ꯊꯣꯏꯕꯤ ꯍꯣꯏ ꯃꯥꯃꯥ ꯇꯣꯝꯆꯥ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯥꯁꯨ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯏ ꯊꯣꯏꯕ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯍꯪꯂꯛꯏ ꯃꯆꯦꯗ ꯏꯆꯦ ꯀꯩꯗꯧꯗꯣꯏꯅꯣ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦ ꯊꯣꯏꯕ ꯊꯣꯏꯕ ꯃꯆꯦꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯄꯨꯛ ꯊꯟꯅꯕ ꯊꯣꯡꯗꯣꯏꯔꯣ ꯏꯆꯦ ꯊꯣꯡꯗꯣꯏꯅꯦ ꯊꯣꯏꯕ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯄꯨꯛ ꯊꯟꯅ ꯊꯣꯡꯗꯣꯏꯕ ꯏꯆꯦꯗꯤ ꯅꯍꯥꯟ ꯃꯈꯩꯁꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯊꯣꯡꯅꯤ ꯍꯥꯏꯔꯒ ꯁꯨꯛꯊꯣꯡ ꯊꯣꯡꯗ꯭ꯔꯤꯗꯨꯗꯤ ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯉꯁꯤꯗꯤꯅꯦ ꯏꯄ꯭ꯋꯥꯅ ꯄꯨꯛ ꯊꯟꯅꯕ ꯊꯣꯡꯂꯅꯤ ꯃꯥꯃ ꯂꯥꯛꯄꯗ ꯆꯦꯡ ꯃꯌꯥꯝ ꯄꯨꯔꯛꯏ
ꯍꯥ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯆꯦ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏ ꯃꯥꯃꯗꯤ ꯌꯥꯝ ꯐꯩ ꯏꯅꯦꯗꯤ ꯐꯠꯇꯦꯀꯣ ꯅꯍꯥꯟꯃꯨꯛ ꯏꯕꯥꯏꯅꯤꯅ ꯆꯦꯡ ꯍꯪꯕ ꯆꯠꯂꯨꯕꯗ ꯁꯒꯣꯜꯁꯦꯟꯅꯦ ꯍꯥꯏꯔꯒ ꯇꯥꯜꯂꯛꯄꯗꯣ ꯃꯥꯃ ꯂꯩꯕꯗꯗꯤ ꯁꯒꯣꯜꯁꯦꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯤꯔꯛꯏꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯊꯣꯏꯕ ꯃꯥꯃ ꯂꯥꯛꯑꯅꯤ ꯃꯥꯃꯅ ꯇꯥꯈ꯭ꯔꯗꯤ ꯏꯅꯦꯗ ꯑꯃꯨꯛ ꯉꯥꯡꯕꯤꯅꯦ ꯍꯣꯔꯦꯟ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯃꯥꯃꯅ ꯂꯩꯔꯛꯄ ꯉꯥꯃꯨꯛꯇꯨ ꯑꯃꯨꯛ ꯆꯥꯔꯨꯔꯒꯦ ꯏꯆꯦ ꯍꯌꯦꯡ ꯆꯥꯅꯕ ꯊꯝꯖꯤꯜꯂꯨ ꯊꯣꯏꯕ ꯍꯧꯖꯤꯛ ꯂꯣꯏꯅ ꯆꯥꯊꯣꯛꯂꯗꯤ ꯍꯌꯦꯡ ꯆꯥꯅꯕ ꯂꯩꯔꯔꯣꯏ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯁꯥꯟꯅꯔꯨꯈꯤꯒꯦ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯊꯣꯏꯕ ꯆꯦꯟꯊꯣꯔꯛꯏ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯥꯃꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯌꯥ ꯃꯥꯃꯥ ꯉꯥꯔꯣ ꯌꯥꯝ ꯆꯥꯎꯋꯦ ꯑꯆꯧꯕ ꯉꯥꯁꯤ ꯊꯣꯡꯗꯣꯏꯅꯦ ꯃꯥꯃꯅ ꯑꯗꯨꯒ ꯆꯥꯗꯣꯏꯕ ꯅꯆꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯃꯥ ꯂꯣꯏꯅ ꯊꯣꯡꯗꯣꯏꯔꯣ ꯊꯣꯡꯉꯣꯏ ꯇꯪꯈꯥꯏ ꯑꯃ ꯊꯣꯡꯂꯒ ꯇꯪꯈꯥꯏ ꯑꯃ ꯌꯥꯏꯕꯤꯔꯝꯒꯦ ꯌꯥꯏꯌꯦ ꯃꯥꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗꯒꯤ ꯆꯦꯡ ꯅꯤꯔꯒ ꯆꯥꯔꯔꯣꯏ ꯅꯨꯡꯉꯥꯏꯖꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯈꯤ ꯊꯣꯏꯕ ꯇꯣꯝꯆꯥ ꯃꯌꯥ ꯊꯣꯏꯕꯒꯤ ꯃꯇꯧꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯆꯥꯅ ꯉꯥꯗꯨ ꯍꯥꯎꯅ ꯊꯣꯡꯂꯒ ꯃꯃꯧ ꯃꯌꯥ ꯑꯅꯤꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯊꯣꯏꯕꯤꯅ ꯀꯣꯟ ꯐꯦꯡꯂꯤꯉꯩ ꯉꯁꯥꯏ ꯈꯥꯛꯈꯤꯕ ꯉꯥꯗꯨ ꯇꯣꯝꯆꯥꯅ ꯐꯖꯅ ꯌꯥꯏꯊꯣꯛꯄꯤꯔꯝꯃꯤ ꯉꯁꯤ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯗꯒꯤ ꯉꯥ ꯃꯅꯝ ꯇꯥꯔꯛꯄꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯨ ꯃꯉꯛ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯅꯔꯛꯏ ꯅꯨꯄꯤꯗ ꯅꯠꯇꯅ ꯅꯨꯄꯥꯁꯨ ꯌꯥꯎꯔꯤ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯆꯥꯎꯍꯟꯅ ꯉꯥ ꯌꯥꯏꯕꯒꯤ ꯃꯅꯝꯅꯤꯅ ꯁꯤꯗꯤ ꯀꯅꯥꯅ ꯂꯩꯔꯛꯂꯤꯕ ꯖꯥꯠꯅꯣ ꯊꯝꯕꯥꯅ ꯆꯥꯎꯍꯟꯅꯤꯕꯣ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯅꯪꯁꯨ ꯐꯧꯌꯥꯟ ꯌꯥꯜꯂꯅꯨ ꯁ꯭ꯋꯥꯏꯗ ꯌꯦꯡꯒꯦ ꯍꯥꯏꯔꯁꯨ ꯇꯨ ꯅꯔꯦꯡ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯁꯨ ꯇꯦꯃꯥ ꯌꯨꯝꯗꯒꯤ ꯂꯦꯞꯄꯒ ꯌꯦꯡꯖꯕꯅꯤ ꯏꯇꯩꯃꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯌꯦꯡꯕꯗꯤ ꯅꯠꯇꯦꯗꯅ ꯃꯆꯤꯟꯁꯤ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣ ꯌꯦꯡꯉꯨ ꯃꯁꯤ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯅꯣꯏ ꯅꯨꯄꯤ ꯈꯛ ꯅꯆꯤꯟ ꯄꯥꯟꯕ꯭ꯔꯣ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯄꯥꯜꯂꯛꯇꯕ꯭ꯔꯣ ꯂꯥꯏꯅ ꯁꯦꯝꯂꯛꯄꯗ ꯃꯥꯏꯗ ꯆꯥꯎꯍꯟ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯖꯕ ꯉꯝꯖꯄꯣꯟꯇꯦꯗ ꯑꯩꯈꯣꯏ ꯇꯣꯝꯆꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯌꯦꯡꯅꯔꯝꯕ ꯃꯌꯥꯝꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ ꯇꯣꯝꯆꯥ ꯉꯛꯅ ꯀꯔꯤꯅꯣꯅꯤ ꯄꯔꯤꯡꯗ ꯁꯦꯝꯕꯥꯡ ꯇꯣꯡꯕꯗꯧꯅ ꯌꯦꯡꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯁꯤ ꯑꯐꯥꯎꯕ ꯁꯛꯅꯥꯏꯕ ꯃꯤꯒ ꯃꯥꯜꯂꯨꯔꯕ ꯖꯥꯠꯂꯥ ꯊꯣꯏꯕ ꯀꯕꯣꯛꯇꯨ ꯃꯁꯦꯒꯥꯗꯒ ꯌꯦꯞꯂꯒ ꯊꯣꯛꯂꯛꯂꯒ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯆꯥꯔꯤ ꯍꯥꯎꯋꯦꯍꯦ ꯀꯕꯣꯛꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯆꯥꯗꯕꯒꯤꯔꯗꯤ ꯈꯪꯗꯦ ꯕꯤꯃꯣꯂꯥ ꯃꯆꯥꯗꯨ ꯄꯝꯂꯒ ꯊꯣꯛꯂꯛꯂꯒ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯊꯣꯏꯕ ꯑꯩꯈꯣꯏ ꯃꯥꯃꯅꯦ ꯀꯔꯤ ꯀꯔꯤ ꯂꯩꯔꯛꯏꯅꯣ ꯃꯥꯅ ꯈꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯕꯤꯃꯣꯂꯥ ꯁꯛꯊꯤꯕꯤ ꯑꯊꯤꯕꯤ ꯑꯃꯨꯕꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯆꯤꯟꯁꯤ ꯀꯌꯥꯗ ꯊꯤꯔꯤꯅꯤ ꯌꯦꯡꯕꯅꯤ ꯇꯨꯠ ꯑꯩꯕꯨ ꯆꯤꯟꯊꯤ ꯀꯥꯏꯅ ꯃꯤ ꯑꯩꯒꯤ ꯆꯤꯟ ꯑꯁꯨꯛ ꯐꯖꯕꯁꯤꯕꯨ ꯅꯪꯒꯤꯗꯤ ꯅꯆꯤꯟꯗꯣ ꯃꯁꯛ ꯃꯣꯏ ꯊꯤ ꯑꯩꯒꯤꯗꯤ ꯐꯖꯩ ꯅꯪꯗꯤ ꯀꯣꯡ ꯀ꯭ꯋꯥꯁꯨ ꯆꯥꯏ ꯑꯩꯗꯤ ꯆꯥꯗꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯇꯥ ꯑꯃꯒꯤ ꯑꯉꯥꯡꯅꯤꯅ ꯆꯪꯖꯍꯧꯔꯒꯦ ꯑꯩ ꯆꯣꯞꯂꯛꯂꯅꯤ ꯈꯪꯕꯅ ꯆꯪꯈ꯭ꯔꯦ ꯕꯤꯃꯣꯂꯥ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯆꯥ ꯑꯊꯥꯞꯄ ꯂꯝꯗ ꯂꯪꯐꯩ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯥꯈꯪ ꯐꯥꯔꯕ ꯌꯨꯔꯥꯏ ꯆꯨꯕ ꯃꯆꯥꯅꯨꯄꯥꯒ ꯊꯥꯛꯄ ꯉꯝꯅꯕ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯁꯤꯟꯅꯔꯝꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯆꯜ ꯅꯨꯄꯤꯒꯤ ꯃꯆꯥ ꯑꯅꯤꯗꯣ ꯃꯥꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯌꯨꯝꯁꯤꯗ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯆꯦꯡ ꯍꯋꯥꯏ ꯄꯤꯈꯣ ꯍꯥꯏꯗꯅ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯍꯧꯏ ꯃꯥꯏꯆꯣꯜ ꯊꯣꯏꯕꯤ ꯃꯧꯄ꯭ꯋꯥꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯃꯥꯒꯤ ꯃꯥꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ ꯃꯥꯃꯥ ꯃꯥꯃꯥ ꯊꯣꯏꯕꯅ ꯇꯥꯗꯤꯌꯦ ꯏꯆꯦ ꯂꯩꯇꯕ ꯖꯥꯠꯂꯣ ꯃꯥꯃꯗꯣ ꯈꯪꯗꯦ ꯀꯧꯔꯒ ꯌꯦꯡꯒꯦ ꯑꯃꯨꯛꯀ ꯃꯥꯃꯥ ꯃꯥꯃꯥꯎ ꯏꯃꯨꯡꯗꯒꯤ ꯃꯅꯦꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯅ ꯀꯅꯥꯅꯣ ꯂꯩꯔꯝꯃꯣ ꯊꯣꯛꯂꯛꯀꯦ ꯊꯣꯏꯕ ꯀꯤꯅ ꯏꯆꯦ ꯏꯅꯦꯅꯤ ꯆꯠꯍꯧꯔꯁꯤ ꯂꯥꯎ ꯏꯅꯦꯅꯗꯤ ꯊꯤꯅ ꯆꯩ ꯑꯩ ꯀꯤꯖꯩꯌꯦꯕ ꯀꯣꯟ ꯐꯦꯡꯉꯝꯃꯨ ꯏꯁꯤꯡ ꯈꯥꯏꯔꯝꯃꯨ ꯍꯥꯏꯔꯛꯀꯅꯤ ꯑꯃꯨꯛ ꯏꯕꯥꯏꯗꯨꯗꯤ ꯌꯨ ꯉꯥꯎꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩ ꯇꯨꯝꯗꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯊꯣꯏꯕ ꯏꯅꯦ ꯊꯣꯛꯂꯛꯏ ꯃꯥꯏꯆꯣꯜ ꯊꯣꯏꯕꯤꯒ ꯊꯣꯏꯕꯒ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯄꯩꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯦ ꯀꯔꯤ ꯂꯩꯔꯦ ꯑꯃꯨꯛ ꯊꯣꯏꯕꯤ ꯀꯤꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯃꯥꯃ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯣꯏ ꯑꯅꯤꯕꯣ ꯊꯣꯏꯕꯅ ꯃꯥꯃꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯂꯩꯇ꯭ꯔꯗꯤ ꯃꯥꯃꯗꯒꯤ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯕꯒꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯏꯅꯦ ꯃꯥꯏꯆꯣꯜ ꯃꯃꯤꯠ ꯀꯥꯏꯗꯣ ꯑꯔꯩꯈꯩ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤ ꯀꯅꯥꯅ ꯊꯅꯝꯕ ꯆꯦꯡꯅꯣ ꯍꯥꯏꯁꯦ ꯅꯣꯏꯒꯤ ꯁꯤꯒꯟꯕꯤꯠ ꯅꯄꯥꯅ ꯃꯥꯗꯨꯅ ꯊꯅꯝꯕ꯭ꯔꯣ ꯃꯣꯏꯅꯗꯤ ꯊꯅꯝꯗꯦꯗ ꯑꯩꯈꯣꯏꯗꯗꯤ ꯊꯣꯏꯕꯤꯅ ꯃꯥꯃꯅ ꯍꯥꯏꯕꯅꯤ ꯏꯅꯦ ꯀꯔꯤ ꯅꯪꯒꯤ ꯃꯥꯃꯗꯨꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ ꯍꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯗꯧꯔꯤꯀꯥꯟꯁꯤꯗ ꯆꯠꯂꯣ ꯆꯦꯡꯒ ꯂꯩꯇꯦ ꯊꯣꯏꯕꯅ
ꯃꯥꯃꯅ ꯑꯩꯈꯣꯏ ꯆꯦꯡ ꯂꯩꯇ꯭ꯔꯗꯤ ꯃꯥꯃꯗꯒꯤ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯃꯁꯨ ꯂꯩꯇꯦ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯏꯃꯨꯡ ꯄꯥꯟꯅꯔꯤꯁꯦ ꯑꯩꯅ ꯅꯪꯒꯤ ꯃꯥꯃ ꯀꯣꯛꯆꯥꯎꯗꯨꯅ ꯅꯠꯇꯦꯀꯣ ꯃꯥꯅ ꯁꯦꯜ ꯇꯥꯟꯖꯔꯁꯨ ꯑꯩꯅ ꯁꯤꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯁꯒꯣꯜꯁꯦꯟ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯆꯦꯡ ꯄꯤꯊꯣꯛꯄ ꯐꯠꯇꯦ ꯑꯗꯨꯗꯤ ꯅꯣꯏꯗ ꯆꯥꯛ ꯊꯣꯡꯉꯒ ꯑꯣꯏꯅ ꯆꯥꯈ꯭ꯔꯒꯦ ꯏꯅꯦ ꯀꯔꯤ ꯅꯃꯤꯠ ꯐꯥꯎꯕ ꯆꯨꯝꯅ ꯄꯥꯡꯗ꯭ꯔꯤꯕ ꯅꯃꯥꯒꯤ ꯈꯣꯝꯅꯝ ꯀꯣꯛꯇ꯭ꯔꯤꯕ ꯅꯪꯅꯁꯨ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯑꯩꯉꯣꯟꯗꯒ ꯉꯥꯡꯕꯒ ꯁꯥꯏꯅꯤꯃꯁꯦ ꯃꯆꯤꯟꯁꯤꯗ ꯃꯁꯤ ꯀꯞꯄꯥꯛꯁꯤꯅ ꯍꯦꯛ ꯊꯥꯖꯤꯜꯂꯛꯑꯗꯤ ꯍꯩꯄꯥ ꯁꯥꯅꯤꯅꯦ ꯍꯧꯖꯤꯛ ꯅꯪ ꯊꯣꯏꯕꯤꯅ ꯏꯅꯦ ꯁꯥꯎꯔꯅꯨ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯒꯦ ꯊꯣꯏꯕꯅ ꯈꯪꯗꯗꯅ ꯉꯥꯡꯈ꯭ꯔꯦ ꯑꯩ ꯆꯩꯔꯒꯦ ꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯄꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯊꯣꯏꯕ ꯆꯥꯛ ꯂꯥꯝꯕꯅ ꯍꯦꯟꯃꯟꯕꯅ ꯆꯥꯛ ꯆꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯀꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯣꯀꯥꯏ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯍꯩꯔꯪ ꯀꯅꯥ ꯑꯉꯥꯡ ꯀꯞꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯀꯞꯄꯤꯁꯤꯅ ꯊꯣꯏꯕ ꯅꯪ ꯑꯣꯏꯔꯦ ꯃꯥꯏꯆꯣ ꯃꯆꯥꯅꯨꯄꯥꯗ ꯆꯩꯔꯛꯏ ꯅꯪ ꯑꯃꯨꯛ ꯊꯣꯛꯂꯛꯑꯕ꯭ꯔꯥ ꯇꯨꯝꯃꯨꯒꯦꯗꯤ ꯂꯩꯇꯦ ꯌꯨꯔꯥꯏ ꯆꯨꯕ ꯃꯤꯕꯨ ꯉꯥꯡꯅꯒꯗ꯭ꯔꯥ ꯁꯤꯡꯒꯩꯖꯟꯒꯤ ꯃꯆꯥꯕꯨ ꯉꯥꯡꯅꯒꯗ꯭ꯔꯥ ꯊꯣꯏꯕ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯥꯏ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯑꯩ ꯆꯥꯎ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯊꯣꯏꯕ ꯏꯅꯦꯅ ꯌꯥꯗꯦ ꯀꯣꯀꯥꯏ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯄꯥꯕ ꯂꯥꯛꯂꯒ ꯍꯥꯏꯗꯧꯔꯩꯃ ꯑꯉꯥꯡꯁꯤꯅ ꯆꯥꯛ ꯂꯥꯝꯃꯦꯗꯤ ꯀꯣꯛ ꯊꯣꯡꯂꯒ ꯄꯤꯖꯈꯤꯕ ꯌꯥꯗ꯭ꯔꯣ ꯅꯊꯤꯕꯣꯡ ꯌꯨꯗꯨ ꯊꯛꯂꯁꯨ ꯅꯄꯥ ꯃꯥꯟꯕ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦ ꯅꯪ ꯂꯩꯇꯦ ꯆꯥꯛꯀ ꯑꯃꯠꯇ ꯀꯅꯥꯅ ꯉꯝꯖꯕ ꯄꯣꯠꯅꯣ ꯑꯩꯕꯨ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯅꯦ ꯆꯥꯗ꯭ꯔꯤꯗ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯩꯔꯝꯈꯤꯅꯤꯗꯩꯃ ꯂꯩꯕꯅꯤ ꯑꯗꯨ ꯄꯤꯖꯈ꯭ꯔ ꯂꯣꯏꯔꯦ ꯊꯣꯏꯕꯤ ꯂꯥꯎ ꯆꯪꯉꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯩꯕꯅꯤ ꯆꯥꯊꯣꯛꯈ꯭ꯔꯣ ꯅꯕꯥꯏꯅꯤ ꯑꯩꯗꯤ ꯆꯥꯛꯀ ꯂꯥꯝꯕꯤꯕ ꯆꯥꯅꯠꯇꯦ ꯌꯨ ꯊꯛꯈ꯭ꯔꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯧꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ ꯀꯣꯀꯥꯏ ꯃꯥꯏꯆꯣꯜ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯂꯥꯎꯍꯧꯏ ꯐꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤꯗꯤ ꯆꯥꯛ ꯍꯥꯞꯄꯣꯏꯒꯦꯕ ꯑꯩ ꯃꯤ ꯑꯃꯒꯤ ꯍꯦ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯣꯡꯒꯥꯜꯂꯗꯣꯝꯗ ꯃꯥꯏꯆꯣꯜ ꯀꯣꯀꯥꯏ ꯊꯣꯏꯕꯒ ꯊꯣꯏꯕꯤꯒꯕꯨ ꯆꯥꯛ ꯄꯤꯖꯔꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯥꯡꯗꯣꯛꯂꯒ ꯆꯥꯎ ꯅꯕꯨꯛ ꯊꯟꯅ ꯆꯥꯎ ꯊꯣꯏꯕꯤꯗꯤ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯈ꯭ꯔꯦ ꯊꯣꯏꯕꯗꯤ ꯆꯈꯣꯝ ꯆꯥꯎꯅ ꯍꯨꯛꯂꯒ ꯆꯥꯔꯤ ꯏꯕꯥꯏ ꯅꯣꯏ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯉꯥ ꯑꯌꯥꯏꯕꯒ ꯊꯥꯛꯑꯒ ꯉꯥ ꯑꯌꯥꯏꯕ ꯍꯥꯏꯔꯒ ꯂꯩꯔꯝꯅꯤꯅꯦ ꯉꯥꯔꯨꯕꯥꯛꯇ ꯆꯥꯎ ꯊꯣꯏꯕ ꯏꯕꯥꯏ ꯉꯥ ꯊꯤꯕꯤꯔꯛꯀꯦ ꯍꯣꯏ ꯏꯕꯥꯏ ꯀꯣꯀꯥꯏ ꯉꯥꯔꯨꯕꯥꯛꯇꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯉꯥꯔꯨꯕꯥꯛ ꯑꯗꯨꯗ ꯌꯥꯎꯕ ꯉꯥꯁꯤꯡꯗꯨ ꯊꯣꯏꯕꯗ ꯂꯣꯏꯅ ꯄꯤꯖꯊꯣꯛꯂꯝꯃꯤ ꯆꯥꯎ ꯅꯕꯨꯛ ꯊꯟꯅ ꯅꯣꯏꯗꯤ ꯑꯉꯥꯡꯅꯤꯅ ꯄꯪꯍꯥꯎꯇ ꯍꯥꯎꯕꯅꯤ ꯆꯥꯕ ꯌꯥꯔꯤꯉꯩ ꯃꯇꯝꯗ ꯆꯥꯍꯧꯒꯗꯕꯅꯤ ꯏꯕꯥꯏ ꯊꯅꯝꯃꯣ ꯑꯗꯨꯝ ꯆꯒꯨꯝꯒ ꯂꯣꯏꯁꯤꯜꯂꯝꯒꯅꯨ ꯍꯟꯕ ꯊꯦꯡꯈꯤꯅꯤ ꯅꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯠꯂꯨ ꯍꯣꯏ ꯏꯕꯥꯏ ꯅꯝꯗꯅ ꯀꯣꯀꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯆꯒꯨꯝꯒ ꯂꯣꯏꯁꯤꯜꯍꯜꯂꯝꯗꯅ ꯃꯥꯏꯆꯣꯜ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯉꯥꯔꯨꯕꯥꯛ ꯊꯝꯖꯤꯜꯂꯝꯗꯕꯗꯣ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯏꯆꯣꯜ ꯃꯥꯅ ꯆꯥꯛꯈꯨꯃꯥꯡ ꯌꯧꯔꯛꯄꯗꯗꯤ ꯆꯥꯛꯈꯨꯃꯥꯡꯒꯗꯨ ꯏꯆꯥꯏ ꯆꯥꯏꯈꯥꯏꯔꯒ ꯉꯥꯔꯨꯕꯥꯛꯇꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯂꯦ ꯃꯥꯏꯆꯣꯜ ꯁꯥꯎꯅ ꯑꯩꯅ ꯈꯟꯕꯗꯨꯃꯛꯅꯦꯕꯨ ꯑꯣꯏꯔꯝꯂꯤꯁꯦ ꯆꯥꯛꯈꯨꯝꯁꯤꯗ ꯃꯊꯤꯕꯣꯡ ꯇꯞ ꯇꯥꯅ ꯆꯥꯊꯣꯛꯂꯒ ꯆꯒꯨꯝꯒ ꯂꯣꯏꯁꯤꯜꯂꯝꯗꯦꯅꯦ ꯁꯤꯌꯥ ꯀꯣꯟꯒꯁꯦ ꯐꯦꯡꯗꯣꯛꯂꯝꯗꯦꯅꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯐꯩ ꯈꯪꯒꯅꯤ ꯂꯥꯛꯇ ꯂꯥꯛꯑꯣ ꯃꯊꯪꯒ ꯃꯥꯏꯆꯣꯜ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯉꯥꯒꯁꯦ ꯂꯣꯏꯅ ꯄꯤꯖꯊꯣꯛꯇꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯃꯄꯥꯒꯤ ꯃꯆꯥ ꯀꯣꯀꯥꯏꯁꯤꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯊꯨꯒꯥꯏꯔꯒ ꯐꯗꯧꯅꯤ ꯀꯣꯀꯥꯏ ꯍꯥꯏ ꯀꯣꯀꯥꯏ ꯇꯥꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯌꯨꯔꯥꯏ ꯆꯨꯕꯁꯤꯁꯨ ꯀꯣꯀꯥꯏ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯌꯥꯒ ꯀꯥꯗꯅ ꯃꯃꯥꯅ ꯀꯧꯕ ꯇꯥꯗꯕ ꯃꯈꯩ ꯃꯥꯏꯆꯣꯜ ꯃꯥꯗꯤ ꯁꯧ ꯂꯥꯎꯗꯨꯅ ꯆꯥꯛꯈꯨꯝꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯉꯥꯡ ꯉꯥꯛꯇ ꯂꯩꯕ ꯑꯣꯏꯕꯅ ꯃꯌꯥꯝꯒꯤ ꯃꯤꯍꯨꯁꯨ ꯆꯪꯕ ꯍꯧꯔꯛꯂꯤ ꯃꯄꯥꯒꯤ ꯁꯥꯒꯩꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯅ ꯂꯩꯍꯟꯅꯤꯡꯗꯕ ꯇꯥꯟꯊꯣꯛꯈꯤꯅꯕ ꯄꯣꯔꯝ ꯖꯥꯠꯄ ꯍꯧꯔꯛꯂꯤ ꯕꯤꯃꯣꯂꯥ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯁꯅꯨ ꯂꯧꯍꯧꯅꯕ ꯇꯧꯁꯤꯕ ꯅꯨꯄꯥ ꯅꯪꯕꯣ ꯉꯥꯡꯕ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯑꯩꯈꯣꯏꯒꯤꯁꯨ ꯑꯆꯨꯛ ꯆꯥꯎꯅ ꯏꯪꯈꯣꯜ ꯂꯩꯔꯤꯁꯤꯗ ꯃꯤꯒꯤ ꯃꯨꯛ ꯄꯥꯝꯂꯛꯂꯕ꯭ꯔꯥ ꯕꯤꯃꯣꯂꯥ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯆꯥꯁꯤ ꯅꯨꯄꯥ ꯑꯅꯤ ꯁꯨꯔꯕꯅꯤ ꯄꯤꯕꯥ ꯌꯥꯝꯅ ꯄꯣꯛꯂꯗꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯆꯥꯎꯅ ꯊꯝꯗꯕ ꯌꯥꯔꯣꯏ ꯈꯪꯗ꯭ꯔꯣ ꯅꯨꯄꯥ ꯅꯪꯕꯨ ꯃꯈꯣꯏꯅ ꯆꯥꯎꯔꯒ ꯑꯃꯨꯛ ꯂꯦꯞꯁꯤꯟꯖꯁꯅꯤ ꯏꯪꯈꯣꯜ ꯁꯝꯕꯜꯗꯤ ꯑꯩꯈꯣꯏꯅ ꯊꯝꯕꯤꯔꯝꯃꯦꯗꯅ ꯈꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯊꯝꯕꯤꯔꯝꯕ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯑꯃ ꯂꯩꯗꯅ ꯌꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯇꯧꯁꯤꯟꯅꯔꯒ ꯂꯧꯍꯧꯁꯦꯗ ꯂꯩꯔꯦꯀꯣ ꯑꯩꯗꯤ ꯅꯣꯡꯃꯇ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯈꯣꯠꯂꯦꯅꯗꯤ ꯌꯦꯡꯕꯤꯗꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯇꯥꯇꯣꯟꯒꯤ ꯏꯇꯩꯃꯒꯅ ꯊꯝꯖꯔꯝꯕ ꯏꯪꯈꯣꯜꯁꯦ ꯄꯥꯝꯃꯤꯅꯦꯕꯅ ꯇꯧꯅ ꯅꯨꯄꯤ ꯅꯣꯏꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯗꯣ ꯄꯨꯛꯆꯦꯜ ꯄꯤꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯨꯄꯥ ꯇꯥꯅꯤꯡꯗꯦ ꯆꯥꯛꯁꯦ ꯋꯥꯈꯜ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯆꯥꯍꯧꯒꯦ ꯑꯃꯨꯛꯇ ꯅꯨꯄꯤ ꯆꯥꯎ ꯅꯪꯗꯤ ꯆꯥꯛꯇꯣ ꯕꯣꯔꯥ ꯁꯟꯗꯧꯅ ꯄꯥꯡꯅꯕ ꯊꯕꯛ ꯁꯨꯔꯨꯕ ꯑꯩꯅ ꯕꯣꯔꯥ ꯆꯥꯗꯅ ꯌꯨꯝꯗ ꯂꯩꯕ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯔꯤꯔꯕ ꯍꯩꯃꯥ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯆꯥꯎ ꯍꯥꯏꯔꯤꯗꯅ ꯄꯨꯈꯝꯁꯦ ꯄꯥꯏꯔꯛꯇ꯭ꯔꯤꯉꯩꯗ
nang thokhawro nupi adu natana inakta ngarang sum nganglaga leiradi soidana namaido pukham se nappani chahawro ingna chingna phet haidoklaga thoke bimola musu pukjil piglakani di nongmata khallude aigi nupi se thoibi maupagi mabuk thannaba shen paiba imungda thabak suba chatlami asumna thoibi na migi imungda thabak suba chatli haibasi tomcha madi khanglamde mana yumda leiragana mani yengshinbi aduga mana thabak chatlagana magi nupida shinaramba oibana yengshinbiramgani khalli adumak tomcha langphaidagi halakpada kaithialdagi ngatek nganau khara leiri indon ngakum pring chongbasiga ngachik achobasiga tambiro ngayon bi nupiduna hoi khaw amada hapirage ai tomcha nangbo horen yotpa ngamdauribro yumda ngamnina karigi ngamoidrino indon wana thabak shururaga talakpa asingba isagi irolna leiraga chabobo adubudi chommi aduda nachanupigi macha ani dudi chara hendana migi mayumdaga thabak suba chatle haina paw taine tomcha thajadana hairi kanana harino indon chatlamoida aina yumda leiba matamdana aina chatlaga yengsil aduga aina langphai chatlamdai matamdana maneda shinarami phagi nate ni indon hairi chatomcha minaga tamlakpa pawsu nate indon gi mit magna urakpaduni tamliba senangonda nahando aina kaithel chatnaba thoklakpada thoibado mapi marol imot motna litlib phurit kaduna ise hekse gairadana mache ngairi ni haiduna leplaga leirami aina nachedi kadaida chatkrino hangbada sel paibi imungda thabak suba chatki hai wadu tabade indon dinya nungai tabana tomcha mamai sapham khangon olli mana aduk thajana magi nupida sinaramlaga magi nupina oiramliba mawong asida sese ngado sida leire ko sendike tari indon shel ahum tari sheindon ngado pairaga taha thokla itomcha ngayonbi adugi potphamdagi ngayonbi nupido tomcha tanaba mawongda haihawi hai tomcha angang ani do nangga leiminaun he maje do sulai sabi machaga phari yu thakpanaga khurak hangda khai leire khara section na senabiyu ne na janate haiduna mirai ganune nangbo angang ani do nangi di kananate nangi hekpok minaba na chanupigi machani ne ihe onthong na yang na chatkreda tomcha madi aina mata na bangangli sidi samu mathunda pena khongi haiduni tomcha ngayon bi nupiduna lauduna hairakpa wadu khallu raga magi nupidu manam tat khai phuning lai kokai na sidi yuga thakta khai songjilaba sumanga du phantoktuna leiri mapa na mai thonga mada changakpaduda hangai baba kedaurage hoi namadi saksangda chak thonglamgani baba mai ga okta khai praprak changki tomcha kokai mathanta murum solhawi ngashidi baba shi nahan makhai ga manade ikhoi ma se phutha do man khreda baba na amuk asumna lakpase adum phubani imad haibaga tawbaga imungda dhup lawagi khonjal tari tu aina haibaduni khamaga changoidai kharasu chai chajasani hetmal leba ya tomcha chak thongnabagi lawshiliba sing adudagi achauba ama khallaga magi nupi bu phuthari aina kari hairami nangwada ha aina kari hairamge asu phattaba nupi mai chol kapladuna aina kaidorage mai baba na halakpaga na phi phau hongdoktri tungdagi singai bangni hekta santhara isibo nangi amuk na kok chakpado changlakano haiba natro aina karigi kok chakpa no ha aina thoibaga thoibiga do yengsilama haiba natro yengsile kaino kanani yengsinde hairino ai hoima nain he maram ga tare haiwani nangni yengsinbagira thoibina megi mayumdaga chalaga thabak sururaga machil mopagi mabuk thaglise ha nang sibu makhoigi mane natro yengsin pham thoktabraba namit khuding yengsinbadi ngamdi aisu aina haidro mini yoke hairingai duda yohan krasi haidana aikhoi leina karigi atopa midi yokhanba madusu nangna pusilakhiba natro asi haiduna amukan chili tomcha maichol o kongkai kapi mina hairakpadu tabada ai thamoi kaya kai khambrana aigi ichalduga ishendugana aibu karini hairamgari asi lepaktuda siganbo oidana sikraba natro moyani do machani hundok lamlaga sikraba moina hena ngakre sibase aikhoina shirage hairaga siba yabra nakok achaubudu aduk yaudridu karigina nangbo khanthaba ngamdaba nakokdudi thugaikibana phare mai baba amuktangai khwaibani nangbo ai popi haiba isase chalo haujimak angangani tadawriso ai chatpa ngamoi nang chatkera chatloi ha chaidu thangalakpada kiraduna mai cholna chatke ai chatlage thoibi chak thongli
ꯊꯣꯏꯕꯗꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯨꯔꯒ ꯃꯆꯦꯅ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯀꯥꯟꯅꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯆꯦ ꯆꯥꯛ ꯂꯣꯏꯔꯕꯣ ꯏꯆꯦ? ꯂꯣꯏꯗꯧꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔ ꯂꯥꯛꯑꯣ ꯏꯆꯦꯒꯤ ꯅꯥꯛꯇ꯫ ꯏꯆꯦ ꯑꯩꯗꯤ ꯆꯥꯛ ꯃꯌꯥꯝ ꯆꯥꯅꯤꯀꯣ꯫ ꯆꯥꯎ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯏꯆꯦ? ꯀꯣꯂꯝꯃꯤ ꯏꯔꯣꯜꯂꯦ꯫ ꯉꯥꯔꯤ ꯌꯥꯎꯗꯕꯤ ꯏꯔꯣꯝꯕꯗꯣ ꯆꯥꯅꯤꯡꯗꯦ ꯑꯩꯗꯤ ꯏꯆꯦ꯫ ꯉꯥꯔꯤ ꯌꯥꯎꯗ꯭ꯔꯁꯨ ꯊꯨꯝ ꯌꯥꯎꯔꯤꯁꯤꯗꯤ ꯊꯣꯏꯕ꯫ ꯊꯨꯝ ꯌꯥꯎꯔꯁꯨ ꯆꯥꯅꯤꯡꯗꯦ ꯑꯩꯗꯤ ꯏꯁꯤꯡꯒ ꯊꯨꯝꯒ ꯇꯣꯠꯂꯒ ꯆꯥꯖꯒꯦ꯫ ꯍꯣꯏ ꯆꯥꯔꯣ꯫ ꯏꯆꯦ ꯅꯪꯅ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯑꯩꯁꯨ ꯆꯠꯀꯦ ꯌꯥꯒꯗ꯭ꯔꯣ? ꯏꯆꯦꯅ ꯆꯠꯈ꯭ꯔꯒ ꯑꯩ ꯏꯊꯟꯇ ꯁꯥꯟꯅꯔꯒ ꯂꯩꯕꯁꯤ ꯀꯤꯖꯩꯌꯦ ꯏꯆꯦ꯫ ꯌꯥꯗꯦ ꯏꯄ꯭ꯋꯥ ꯆꯠꯄ꯫ ꯏꯆꯦꯁꯨ ꯆꯠꯂꯔꯣꯏ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ꯫ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯁꯦꯜꯁꯨ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯏꯆꯦ ꯍꯌꯦꯡ ꯑꯩꯅ ꯆꯥꯎꯔꯒ ꯊꯕꯛ ꯀꯟꯅ ꯁꯨꯔꯒ ꯏꯆꯦꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ꯫ ꯃꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯅꯒ ꯍꯦꯜꯂꯂꯣꯏ꯫ ꯆꯥꯛꯁꯨ ꯄꯨꯛ ꯊꯟꯅ ꯆꯥꯅꯤ ꯅꯨꯡꯇꯤꯒꯤ꯫ ꯊꯣꯏꯕꯤ ꯅꯣꯛꯆꯩ ꯃꯧꯄꯥꯒꯤ ꯋꯥꯍꯩꯗ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯣꯏꯕ ꯄꯥꯈꯪ ꯐꯥꯔꯦ꯫ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄꯅ ꯉꯁꯤꯗꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯊꯣꯏꯕ ꯃꯆꯦꯒꯤ ꯐꯨꯔꯤꯠ ꯑꯃ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯗꯨꯅ ꯆꯦꯜꯂꯛꯏ ꯃꯆꯦꯕꯨ ꯀꯧꯔꯗꯨꯅ꯫ ꯏꯆꯦ! ꯊꯣꯏꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯧꯄꯥꯅ ꯃꯥꯕꯨ ꯀꯧꯔꯒ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯃꯥꯁꯨ꯫ ꯏꯆꯦꯒꯤ ꯊꯣꯏꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ꯫ ꯀꯩꯁꯨ ꯇꯧꯗꯦ ꯏꯆꯦ꯫ ꯇꯨ ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯑꯩꯅ ꯏꯆꯦꯒꯤ ꯂꯩꯔꯛꯏꯕ꯫ ꯀꯣꯟꯅ ꯂꯩꯔꯁꯨ ꯌꯥꯕꯁꯤꯕꯨ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯂꯩꯔꯛꯄꯒꯤ ꯏꯆꯦꯒꯤ ꯇꯥꯕꯨꯁꯦ ꯐꯤ ꯍꯥꯞꯄ ꯆꯟꯗ꯭ꯔꯦ꯫ ꯆꯟꯗ꯭ꯔꯗꯤ ꯅꯣꯡꯃꯗꯤ 2-3 ꯁꯤꯜꯂꯒ ꯂꯤꯠꯂꯣ ꯏꯆꯦ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯤꯠꯄ ꯐꯪꯂꯛꯇꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯂꯦꯗꯅ꯫ ꯄꯨꯝꯅꯃꯛꯁꯦ ꯏꯄ꯭ꯋꯥꯒꯤ ꯍꯣꯠꯅꯖꯃꯟꯅꯅꯦ ꯊꯣꯏꯕ꯫ ꯏꯆꯦꯅ ꯈꯥꯡꯕ ꯀꯜꯂꯝꯗ꯭ꯔꯕ ꯅꯧꯄꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯤꯡꯕꯤꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯅꯧꯄꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯂꯣꯏ ꯏꯆꯦ꯫ ꯐꯔꯦꯁꯦ ꯆꯪꯉꯝꯃꯣ ꯏꯆꯦ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯄꯨꯈ꯭ꯔꯤꯗꯒꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯊꯣꯏꯕꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯇꯥꯝꯅꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯥꯝꯅꯥ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯗ꯫ ꯊꯣꯏꯕꯤ ꯉꯁꯤꯁꯦ ꯁꯒꯣꯜꯁꯦꯟꯕꯨꯗꯤ ꯁꯒꯣꯜꯁꯦꯟ ꯅꯈꯣꯏꯒꯤ ꯆꯦꯡꯒ ꯂꯩꯍꯧꯕ꯭ꯔꯣ? ꯂꯩꯍꯧꯏꯅꯦ ꯂꯧꯔꯨ ꯂꯥꯛꯑꯣ꯫ ꯁꯒꯣꯜꯁꯦꯟ ꯑꯣꯏꯔꯁꯨ ꯀꯥꯏꯗꯤꯌꯦ ꯑꯩꯗꯤ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯅ ꯆꯦꯡ ꯍꯪꯕꯗ ꯄꯤꯗꯕꯗꯣ ꯑꯩꯗꯤ ꯇꯧꯗꯦ ꯏꯅꯦ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯆꯔꯥ ꯍꯦꯟꯕ꯭ꯔꯅꯤ ꯏꯅꯦ? ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯊꯣꯏꯕꯤ꯫ ꯃꯇꯝ ꯑꯃꯗ ꯆꯥꯅꯕ ꯋꯥꯠꯂꯝꯗꯕ ꯑꯩ ꯉꯁꯤꯗꯤ ꯆꯥꯛꯅꯤꯕ ꯑꯣꯏꯔꯦ꯫ ꯍꯣꯠꯅꯕꯕꯨ ꯀꯜꯂꯕꯗꯤ ꯅꯨꯡꯉꯥꯏꯔꯛꯑꯦ ꯍꯥꯏꯕꯗꯣ ꯊꯣꯏꯕ ꯅꯈꯣꯏ ꯑꯅꯤꯅ ꯎꯠꯂꯦ꯫ ꯏꯅꯦ ꯑꯩ ꯆꯦꯡ ꯂꯧꯊꯣꯔꯛꯀꯦ ꯐꯝꯕꯤꯔꯝꯃꯣ ꯉꯥꯏꯍꯥꯛ꯫ ꯍꯣꯏ꯫ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅ ꯇꯣꯝꯆꯥꯁꯨ ꯂꯪꯐꯩ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯀꯣꯛꯀꯥꯏꯅ ꯏꯃꯨꯡꯒꯤ ꯑꯔꯩꯕ ꯄꯣꯠꯆꯩ ꯅꯥꯔꯣꯜꯗ ꯄꯨꯔꯒ ꯌꯨ ꯊꯛꯇꯣꯛꯂꯒ ꯂꯩꯕꯅ ꯅꯣꯡꯃꯒꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯃꯥꯏꯆꯣꯜꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯅꯥꯔꯒ ꯂꯩꯔꯦ꯫ ꯇꯣꯝꯆꯥ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯍꯤꯞꯂꯒ ꯂꯩꯔꯤꯕ ꯃꯥꯏꯆꯣꯜꯅ ꯍꯪꯂꯛꯏ꯫ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯃꯣꯏ ꯄꯥꯕ? ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ? ꯏꯀꯥꯏꯖꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ ꯁꯦꯜ ꯍꯪꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯕꯗꯤ ꯍꯤꯡꯕ ꯌꯥꯝ ꯋꯥꯔꯅꯤ ꯑꯩꯈꯣꯏ꯫ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯍꯤꯗꯥꯛꯁꯨ ꯂꯩꯔꯛꯀꯦ꯫ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗ ꯑꯩꯕꯨ꯫ ꯆꯥꯕꯒ ꯉꯝꯂꯣꯏꯗ ꯑꯩ ꯍꯤꯗꯥꯛꯀ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯉꯥꯡꯅꯔꯤꯉꯩ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯅꯕ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯗꯨꯅ ꯄꯨꯔꯒ ꯆꯪꯂꯛꯂꯦ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ꯫ ꯊꯣꯏꯕꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯃꯥꯒꯤ ꯃꯥꯃꯗ ꯍꯥꯏꯔꯛꯏ꯫ ꯃꯥꯃꯥ ꯊꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯏꯌꯦ꯫ ꯂꯥꯛꯑꯣ ꯐꯝꯃꯣ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯅ ꯆꯥꯅꯕ ꯈꯔꯁꯨ ꯂꯩꯔꯛꯄꯅꯦ ꯃꯥꯃ꯫ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅꯁꯨ ꯂꯩꯔꯛꯈ꯭ꯔꯦꯗ꯭ꯔꯥ? ꯃꯌꯥꯝ ꯆꯥꯗꯧꯅꯦ ꯃꯥꯃ꯫ ꯑꯣ ꯅꯨꯡꯁꯤꯗ ꯊꯣꯏꯕ꯫ ꯏꯌꯥꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯏꯌꯥꯗꯤ ꯃꯕꯨꯛ ꯆꯥꯎꯕꯅꯤ꯫ ꯃꯥꯃ ꯍꯧꯖꯤꯛꯇꯤ ꯑꯩ ꯕꯨꯛ ꯆꯥꯎꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯃꯅꯦꯒꯤ ꯃꯈꯨꯠ ꯃꯈꯣꯡꯗꯨ ꯅꯝꯕꯤꯔꯒ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯁꯥ ꯉꯝꯗꯕ ꯏꯅꯦ? ꯀꯨꯏꯔꯦꯗ ꯉꯝꯗꯕꯗꯤ꯫ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯂꯩꯇꯕꯅ ꯀꯨꯝ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯅ ꯄꯨꯔꯛꯄ ꯁꯦꯡꯒꯥꯎ ꯑꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯂꯧꯊꯣꯛꯂꯒ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤ ꯏꯅꯦ ꯁꯤꯅ ꯂꯥꯌꯦꯡꯉꯣ꯫ ꯃꯊꯪ ꯍꯞꯇꯥꯗ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯏꯅꯦ꯫ ꯍꯣꯏ ꯆꯠꯂꯨꯈꯤꯒ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯣ꯫ ꯇꯣꯝꯆꯥ ꯆꯩꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ꯫ ꯅꯃꯥꯏꯗꯨꯗꯤ ꯁꯎꯟ ꯇꯣꯞꯄꯅꯤꯅ ꯏꯀꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦꯅꯦꯀꯣ꯫ ꯄꯤꯔꯕꯅꯤꯅ ꯂꯧꯁꯤꯟꯕ ꯇꯥꯕꯅꯤ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕ꯫ ꯁꯦꯜꯁꯦ ꯅꯆꯥꯅꯨꯄꯥ ꯎꯗ꯭ꯔꯤꯉꯩ ꯊꯝꯖꯤꯟꯕꯤꯌꯣ ꯑꯃꯨꯛꯇ꯫ ꯑꯃꯨꯛ ꯂꯥꯛꯂꯒ ꯁꯦꯜ ꯇꯧꯔꯛꯂꯅꯤ꯫ ꯅꯨꯡꯁꯤꯗ ꯑꯩꯒꯤ ꯏꯌꯥꯒ ꯏꯃꯧꯒꯁꯦ ꯃꯔꯥꯏꯕꯛ ꯊꯤꯅ ꯍꯧꯖꯔꯛꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕꯅꯣ꯫ ꯈꯜꯂꯛꯇꯕ ꯉꯝꯗꯦ ꯑꯩ ꯃꯈꯣꯏꯒꯨꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯊꯕꯛ ꯁꯨꯕ ꯀꯜꯂꯝꯂꯕꯗꯤ ꯉꯁꯤ ꯆꯔꯥ ꯍꯦꯜꯂꯤꯕꯁꯦ ꯍꯦꯜꯂꯝꯃꯣꯏꯀꯣ꯫